ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 11 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯤꯅꯥꯅ ꯊꯣꯛꯂꯛꯄꯗꯗꯤ ꯊꯣꯏꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯤ꯫ ꯇꯤꯅꯥ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯃꯩ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯎ ꯊꯤꯕ ꯃꯅꯥꯎꯅꯤ ꯃꯥ ꯈꯪꯂꯤ꯫ ꯊꯣꯏꯕꯤꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯐꯤ ꯑꯃꯣꯠꯄ ꯉꯥ ꯐꯥꯕꯗ ꯁꯦꯠꯂꯨꯕ ꯏꯆꯨ ꯆꯨꯔꯕ ꯐꯤꯁꯤꯡꯗꯨ ꯇꯤꯅꯥ ꯐꯝꯊꯗꯨꯅ ꯁꯨꯕ ꯍꯧꯔꯤ꯫ ꯄꯦꯜꯂꯤꯗꯀꯣ ꯑꯩ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯣ꯫ ꯏꯍꯦꯂꯥ ꯏꯕꯨꯡꯉꯣ, ꯀꯔꯝꯕ ꯃꯤꯡꯀꯨꯞ ꯄꯨꯡꯖꯥꯗꯅꯣ ꯏꯃꯤꯠꯁꯤꯅ ꯎꯕ ꯐꯪꯗꯣꯏꯁꯤꯕꯣ? ꯇꯧꯊꯣꯔꯛꯄ ꯑꯝꯇ ꯖꯨꯒꯣꯠ ꯆꯥꯒꯗꯕ ꯃꯑꯣꯡꯗ ꯑꯝꯇ ꯇꯧꯔꯛꯇꯦ꯫ ꯑꯣꯏꯔꯔꯣꯏ, ꯃꯥꯡꯂꯕ ꯑꯉꯥꯡꯅꯤ꯫ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯏꯀꯥꯏꯕ ꯆꯣꯞꯄ ꯀꯌꯥꯅꯤ ꯅꯪꯂꯤꯕ꯫ ꯃꯈꯥꯅ ꯑꯃꯨꯛꯅꯦ ꯀꯝꯗꯧꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯅꯨꯡꯊꯤꯟꯗꯨ ꯂꯧ ꯈꯥꯎꯕ ꯊꯣꯔꯛꯂꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯂꯧꯕꯨꯛꯂꯣꯝꯗ ꯁꯨꯝ ꯂꯥꯛꯂꯤ꯫ ꯇꯨꯡꯗꯒꯤ ꯈꯪꯄꯧ ꯀꯧꯔꯛꯂꯤ꯫ ꯑꯩꯁꯨ ꯂꯧ ꯈꯥꯎꯕꯤꯒꯦ꯫ ꯂꯟꯆꯦꯟꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯣꯏꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ, ꯅꯪꯅ ꯀꯗꯣꯝꯗꯩ? ꯀꯣꯏꯕ ꯊꯣꯛꯂꯛꯄꯅꯤ, ꯇꯥꯇꯣꯟ ꯆꯠꯄ ꯎꯕꯗꯨꯗꯅꯦ ꯏꯟꯅꯔꯛꯏꯅꯤ꯫ ꯍꯩ, ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯀꯣ, ꯀꯥꯔꯟ ꯇꯧꯅꯨ, ꯌꯨꯝꯗ ꯆꯪꯉꯨꯕꯤꯁꯥ꯫ ꯑꯁ ꯇꯜꯂꯦꯕ, ꯂꯧ ꯈꯥꯎꯕ ꯌꯥꯎꯕꯤꯒꯦꯕ꯫ ꯍꯩꯔꯣꯏꯌꯦ, ꯑꯗꯨ ꯇꯝꯒꯦꯕ꯫ ꯌꯥꯔꯣꯏꯀꯣ, ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯅꯨ, ꯆꯪꯉꯨ ꯆꯠꯂꯣ꯫ ꯑꯁ ꯍꯩꯅꯤꯕ, ꯃꯤꯅ ꯇꯝꯒꯦ ꯍꯥꯏꯔꯒ꯫ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯀꯅꯥꯝ ꯂꯩꯇꯝꯅꯤꯀꯣ, ꯇꯝꯂꯒ ꯂꯣꯏꯅ ꯍꯩꯔꯛꯏꯅꯤ꯫ ꯇꯥꯇꯣꯟ, ꯅꯪꯕꯨ ꯄꯣꯛꯂꯛꯄꯗ ꯂꯧ ꯈꯥꯎꯕ ꯑꯗꯨꯝ ꯍꯩꯔꯛꯄ꯭ꯔꯥꯕ? ꯊꯣꯏꯕꯤꯒꯤ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯁꯤꯜꯂꯛꯄ ꯋꯥꯗꯨꯗ ꯂꯟꯆꯦꯟꯕꯗꯨ ꯅꯣꯛꯂꯛꯂꯤ꯫ ꯍꯣꯏꯅꯦ, ꯇꯝꯂꯒ ꯍꯩꯗꯧꯅꯦ, ꯆꯨꯝꯃꯦꯕ꯫ ꯑꯗꯣ ꯅꯪꯗꯤ ꯃꯇꯝ ꯋꯥꯠꯂꯤ, ꯍꯧꯖꯤꯛ ꯇꯝꯕ ꯌꯥꯗ꯭ꯔꯤ꯫ ꯀꯔꯝ ꯀꯥꯟ ꯌꯥꯔꯛꯇꯣꯏꯅꯣ ꯑꯗꯨꯗꯤ? ꯂꯩꯁꯥꯕꯤ ꯈꯔ ꯐꯥꯈꯤꯁꯅꯨ, ꯑꯗꯨꯒ ꯇꯝꯕꯤꯒꯦ꯫ ꯇꯥꯇꯣꯟ, ꯑꯩ ꯂꯩꯁꯥꯕꯤ ꯐꯥꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯃꯤ ꯏꯅꯦ ꯑꯅꯤꯇꯥꯅꯗꯤ ꯏꯃꯧꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯤꯅꯦ ꯇꯧꯔꯤꯁꯦꯅ ꯍꯥꯏꯅꯤ꯫ ꯂꯟꯆꯦꯟꯕ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯊꯣꯏꯕꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯕꯤꯖꯥ, ꯃꯤꯅ ꯉꯥꯡꯕ ꯋꯥꯗꯨ ꯇꯥꯔꯨꯅꯨꯀꯣ, ꯅꯪ ꯑꯉꯥꯡ ꯑꯣꯏꯀꯣ, ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯁꯤꯗ ꯌꯥꯎꯀꯣ꯫ ꯂꯟꯆꯦꯟꯕꯗꯨ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯂꯦꯞꯂꯒ ꯂꯩ, ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏ, ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏ꯫ ꯀꯔꯝꯕ ꯋꯥꯅꯣ ꯑꯩꯅ ꯊꯥꯖꯗꯣꯏꯁꯤꯕꯣ? ꯀꯅꯥꯗ ꯍꯪꯅꯒ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯐꯪꯗꯣꯏꯅꯣꯕ? ꯂꯟꯆꯦꯟꯕ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯍꯥꯏꯔꯛꯂꯤ꯫ ꯆꯪꯉꯣꯀꯣ ꯕꯤꯆꯥ, ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ꯫ ꯊꯣꯏꯕꯤ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ, ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯗꯅꯤ꯫ ꯍꯣꯏ ꯍꯩꯔꯝꯗ ꯑꯃꯨꯛ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯦꯟꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ, ꯃꯉꯥꯎ ꯊꯤꯃꯟꯈ꯭ꯔꯦ ꯅꯪ꯫ ꯅꯪꯒꯤ ꯏꯆꯝ ꯆꯝꯕ ꯅꯇꯧꯁꯦ ꯃꯁꯤꯅꯅꯤ ꯑꯩꯁꯦ ꯈꯨꯟꯁꯤꯒꯤ ꯃꯕꯨꯡ ꯀꯣꯟꯁꯪ ꯑꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯔꯤꯁꯦ꯫ ꯂꯝꯍꯦꯟꯕꯤ ꯑꯣꯏꯅꯨꯀꯣ ꯕꯤꯆꯥ, ꯇꯥꯇꯣꯟꯁꯦ ꯉꯥꯎꯔꯒ ꯆꯠꯍꯧꯅꯤ꯫ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡꯅꯤ꯫ ꯕꯤꯟꯗꯤꯌꯥ ꯑꯃꯗꯤ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯅꯤꯒ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤ꯫ ꯖꯣꯁꯤꯅ, ꯁꯟꯗꯦꯗ ꯌꯨꯝ ꯆꯠꯀꯅꯤ, ꯆꯠꯂꯨꯁꯦ ꯅꯕꯥꯅꯤꯁꯨ꯫ ꯕꯤꯟꯗꯤꯌꯥꯅ, ꯑꯩꯁꯦ ꯏꯅꯝꯃꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ꯫ ꯗꯥꯏꯅꯥꯅ, ꯑꯍꯤꯡ ꯂꯦꯛꯄꯁꯨ ꯌꯥꯔꯣꯏ, ꯃꯟꯗꯦ ꯑꯣꯐ ꯂꯩꯇꯕꯅꯤꯅ꯫ ꯁꯟꯗꯦ ꯉꯟꯅ ꯍꯥꯏꯊꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯗꯨꯗ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯍꯣꯏ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ, ꯕꯤꯟꯗꯤꯌꯥꯒꯤ ꯒꯥꯔꯤꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ꯫ ꯑꯩꯗꯤ ꯊꯧꯕ ꯀꯤꯖꯩꯀꯣ, ꯃꯤꯍꯨꯝ ꯇꯣꯡꯂꯒ꯫ ꯑꯩ ꯊꯧꯒꯦ, ꯒꯥꯔꯤ ꯊꯧꯕꯒꯤꯕꯨ ꯋꯥ ꯑꯣꯏ ꯉꯥꯡꯂꯤꯕ? ꯕ꯭ꯔꯦꯛ ꯃꯇꯝ ꯂꯣꯏꯗꯣꯔꯦ ꯏꯕꯦꯝꯃ, ꯆꯪꯉꯁꯤ ꯂꯥꯎ, ꯁꯦꯀꯦꯟ ꯑꯃ ꯆꯣꯟꯊꯈꯤꯕꯗꯅꯦ ꯐꯤꯕꯝ ꯆꯥꯔꯔꯣꯏ꯫ ꯁꯥꯔꯁꯦ ꯌꯥꯝ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯃꯟꯈ꯭ꯔꯦ꯫ ꯃꯁꯛ ꯂꯩꯕ ꯐꯖꯈꯩ, ꯏꯂꯦꯝ ꯂꯦꯝꯈꯩ ꯌꯥꯝ ꯁꯥꯊꯤꯕꯒ ꯇꯧꯗ꯭ꯔꯣ? ꯃꯥꯒꯤ ꯈꯣꯡꯕꯨꯔꯩ ꯑꯅꯤꯗꯨꯗꯤ ꯈꯔ ꯏꯪ ꯇꯞꯄꯤ, ꯃꯥꯗꯧꯅ ꯇꯧꯗꯦ꯫ ꯋꯥ ꯍꯥꯏꯕꯗ ꯈꯔ ꯀꯣꯏꯗꯦꯕ, ꯃꯕꯥꯅꯤꯅ ꯈꯔ ꯄꯪꯅ ꯎꯏ꯫ ꯄꯪꯅ ꯎꯏ ꯍꯥꯏꯁꯤꯅꯤ꯫ ꯕꯤꯟꯗꯤꯌꯥꯗꯣ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯂꯤ꯫ ꯄꯪꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯆꯝꯅ ꯎꯏ ꯍꯥꯏꯒꯦ ꯇꯧꯅꯤ, ꯁꯣꯏꯈꯤꯕꯩꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯣꯛꯂꯒ ꯆꯠꯂꯁꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯃꯣꯆꯥꯒ ꯚꯤꯛꯇꯔꯒ ꯀꯣꯐꯤ ꯀꯞ ꯑꯃꯃꯝ ꯊꯥꯡꯒꯠꯂꯒ ꯃꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯎꯔꯨꯔꯦ꯫ ꯕꯤꯟꯗꯤꯌꯥ ꯏꯄꯥ ꯄꯥꯈꯠꯅ, ꯑꯩ ꯆꯠꯂꯦ, ꯄꯩꯁꯥꯁꯤ ꯄꯤꯔꯝꯃꯨ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯅꯪꯗꯤ, ꯃꯥꯡ ꯊꯥꯗꯨꯅ ꯍꯥꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯗꯥꯏꯅꯥꯒ ꯖꯣꯁꯤꯒꯁꯨ ꯑꯃꯨꯛꯇꯪ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯀꯤꯔꯞ ꯌꯦꯡꯂꯝꯂꯒ ꯒꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯆꯥꯁꯨ ꯇꯞꯂꯞ, ꯑꯩꯁꯦ ꯌꯥꯝ ꯄꯪꯂꯖꯥꯠꯂꯣ? ꯚꯤꯛꯇꯔꯁꯨ ꯃꯣꯜꯂꯤ꯫ ꯒꯙꯥꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯜꯂꯖꯥꯠꯂꯣ ꯑꯩꯁꯤꯕꯣ? ꯃꯣꯆꯥ ꯚꯤꯛꯇꯔꯗ ꯐꯠ ꯌꯦꯡꯂꯛꯂꯤ꯫ ꯁꯥꯊꯤꯕ ꯇꯝꯅꯁꯤꯔꯣ ꯍꯣꯔꯦꯟꯗꯒꯤ? ꯀꯝꯗꯧꯅ ꯁꯥꯊꯤꯁꯤꯒꯦ ꯚꯥꯏ? ꯑꯩꯈꯣꯏ ꯑꯃꯗꯧꯅ ꯈꯔ ꯁꯨꯛꯂꯁꯦ, ꯐꯥꯔꯁ ꯁ꯭ꯇꯦꯞꯁꯤꯅ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯂꯤ꯫ ꯑꯅꯤꯃꯛ ꯌꯦꯡꯅꯔꯒ ꯈꯣꯟꯖꯦꯜ ꯈꯔ ꯊꯣꯛꯅ ꯅꯣꯛꯂꯤ꯫ ꯕꯤꯟꯗꯤꯌꯥꯅ, ꯑꯁ
ꯑꯩꯕꯨ ꯀꯔꯤꯅꯣ ꯃꯁꯤꯁꯤꯕꯣ ꯆꯤꯟꯁꯦ ꯁꯣꯏꯕꯅꯤ ꯍꯥꯏꯕ ꯑꯩ ꯁꯤꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯗꯥꯏꯅꯥꯅ ꯃꯅꯦꯜ ꯃꯈꯣꯜꯒ ꯑꯝꯇ ꯐꯪꯗꯦ ꯂꯣꯟ ꯍꯦꯛꯇ ꯅꯥꯀꯜꯗꯨꯗ ꯐꯝꯂꯝꯕ ꯋꯥꯅꯤꯅꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯁꯔꯃꯣꯆꯥ ꯍꯣꯏꯗꯣ ꯆꯪꯂꯛꯄ ꯍꯧꯈ꯭ꯔꯕ ꯖꯣꯁꯤꯅ ꯑꯃꯨꯛ ꯃꯤꯗꯤ ꯑꯃꯁꯨ ꯄꯪꯆꯪ ꯆꯪꯂꯛꯏ ꯊꯣꯏꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦꯗ ꯍꯥꯟꯅꯗꯤ ꯃꯣꯏꯗꯣ ꯀꯦꯟꯇꯤꯟꯗꯒ ꯐꯝꯂꯒ ꯆꯥ ꯄꯥꯛꯅ ꯊꯛꯄ ꯎꯗꯗꯥꯏꯅꯦ ꯕꯤꯟꯗꯤꯌꯥꯁꯨ ꯄꯥꯈꯠꯄ ꯏꯀꯥꯏꯕꯒ ꯄꯤ ꯏꯔꯥꯡ ꯈꯖꯤꯛ ꯆꯦꯜꯂꯛꯂꯤ ꯖꯣꯁꯤꯒ ꯗꯥꯏꯅꯥꯒꯗꯣ ꯂꯥꯎꯔꯛꯂꯤ ꯚꯥꯏ ꯇꯨꯀꯠꯆꯩꯀꯣ ꯌꯥꯝꯅ ꯁꯣꯏꯕꯗꯕꯣ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯕꯣ ꯌꯥꯔꯦꯀꯣ ꯃꯊꯛ ꯊꯣꯡꯕ ꯃꯤꯗ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯪꯗꯕ ꯁ꯭ꯇꯥꯞ ꯇꯥꯔꯦ ꯑꯩꯁꯦ ꯌꯥꯔꯦꯃꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯕꯅꯤ ꯈꯔ ꯄꯪꯕꯅꯤ ꯃꯕꯥꯅꯤꯗꯣ ꯑꯗꯨꯅ ꯀꯩꯝ ꯈꯜꯂꯝꯃꯣꯏ ꯌꯥꯔꯦꯁꯦ ꯀꯣꯟ ꯈꯟꯅꯔꯁꯦ ꯐꯥ ꯃꯌꯥꯝ ꯆꯥꯅꯁꯨ ꯊꯛꯈꯤꯁꯦ ꯑꯇꯩ ꯇꯣꯛꯈ꯭ꯔꯣ ꯁꯥꯔꯒꯤ ꯈꯣꯟꯊꯤ ꯆꯥꯕꯗꯤꯅꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯖꯔꯣꯏꯀꯣ ꯐꯧ ꯃꯨꯜꯂꯛꯄ ꯃꯇꯝꯅꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯨꯕ ꯃꯇꯝ ꯑꯉꯟꯕ ꯑꯌꯨꯛꯅ ꯂꯩꯆꯤꯜꯒꯤ ꯃꯅꯤꯡ ꯇꯝꯖꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯨ ꯃꯦꯡꯅ ꯉꯥꯟꯖꯕ ꯃꯇꯝꯅꯤ ꯂꯧꯕꯨꯛꯀꯤ ꯈꯣꯡ ꯄꯔꯦꯡ ꯀꯌꯥ ꯑꯗꯨ ꯏꯁꯤꯡꯒꯤ ꯃꯈꯣꯜꯅ ꯈꯣꯟꯊꯣꯛ ꯅꯥꯏꯅ ꯆꯦꯟꯕ ꯃꯇꯝ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯀꯌꯥꯗꯅ ꯃꯥꯒꯤ ꯁꯤꯟꯊꯥꯕꯨ ꯁꯩꯍꯦꯛꯇꯝ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯂꯤ ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯀꯌꯥꯕꯨ ꯋꯥꯏ ꯀꯧꯕ ꯍꯥꯏꯗ ꯑꯔꯩꯕ ꯊꯧꯅꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯥꯔꯕ ꯀꯥꯂꯦꯟ ꯃꯩꯁꯥ ꯀꯌꯥꯒ ꯇꯨꯡꯑꯣꯏꯅꯔꯝ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯁꯥꯌꯧꯂꯛꯄ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟ ꯍꯤꯡꯅꯕ ꯎꯄꯥꯏ ꯊꯤꯖꯔꯤ ꯆꯝꯖꯔꯕ ꯈꯨꯟꯖꯥ ꯀꯌꯥꯅ ꯊꯩꯕꯤ ꯃꯈ꯭ꯋꯥꯡ ꯅꯝꯂꯗꯨꯅ ꯂꯝꯕꯤꯗꯒꯤ ꯂꯧꯕꯨꯛꯇ ꯃꯌꯥꯝꯅ ꯂꯧ ꯈꯥꯎꯔꯤꯕꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯆꯤꯝꯕꯥꯜꯗ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯛꯂꯤ ꯅꯨꯡꯁꯤꯍꯦ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤꯀꯣ ꯊꯕꯛꯀꯁꯦ ꯁꯨꯕ ꯃꯥꯏꯗ ꯃꯣꯏꯒꯤ ꯃꯨꯁꯤꯟꯅꯅꯕ ꯅꯨꯡꯁꯥ ꯉꯥꯡꯊꯣꯛꯅꯕ ꯑꯉꯥꯡꯕ ꯑꯁꯪꯕꯒꯁꯦ ꯇꯩꯔꯒ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯅꯤꯅꯦ ꯋꯥꯔꯁꯨ ꯆꯔꯥꯃꯨꯛ ꯋꯥꯟꯕ ꯆꯠꯅꯤꯡꯉꯤ ꯂꯩꯁꯥꯕꯤꯁꯦ ꯈꯔ ꯊꯨꯅ ꯐꯥꯔꯗꯤ ꯐꯗꯧꯅꯤꯗ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤꯕ ꯁꯛꯇꯝꯗꯨꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯩꯕ ꯆꯤꯡꯗꯨꯝ ꯃꯆꯥꯗꯨꯗꯒꯤ ꯈꯨꯟ ꯇꯝꯅ ꯐꯥꯎꯊꯔꯛꯄ ꯂꯝꯕꯤꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯞꯇꯛ ꯂꯥꯛꯄꯗꯨ ꯎꯔꯨꯔꯦ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯊꯩꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯣꯡꯗꯦ ꯈꯨꯌꯥꯟꯗꯅ ꯁꯣꯔꯣꯛꯀꯤ ꯅꯨꯡ ꯃꯔꯛꯇꯨꯗ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯟꯕ ꯊꯨꯡꯗ꯭ꯔꯕ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠ ꯃꯇꯠꯇꯨꯅ ꯇꯨꯡꯗꯅ ꯄꯤꯛꯂꯞ ꯇꯧꯕ ꯐꯤ ꯃꯌꯣꯝ ꯃꯥꯟꯕ ꯑꯃ ꯄꯣꯔꯤ ꯏꯃꯟ ꯃꯜꯂꯕ ꯃꯣꯠꯂꯕ ꯕꯣꯇꯜ ꯑꯍꯥꯡꯕ ꯑꯃ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯩꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯍꯜ ꯑꯗꯨꯁꯨ ꯊꯩꯕꯤ ꯂꯥꯛꯄ ꯎꯕꯗ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯊꯩꯕꯤ ꯀꯣꯏꯗꯦ ꯆꯪꯁꯤꯟꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯀꯧꯔꯦ ꯄꯨꯄꯨ ꯑꯍꯜ ꯑꯗꯨ ꯈꯨꯝꯗꯦ ꯆꯉꯛꯅꯅ ꯊꯩꯕꯤꯗ ꯌꯦꯡꯂꯤ ꯃꯇꯧ ꯑꯗꯨ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯁꯨ ꯃꯥꯜꯂꯤ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯁꯤꯡꯉꯝꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯃꯒꯨꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯤ ꯄꯨꯄꯨ ꯅꯪ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯐꯤꯅꯥꯠꯁꯨ ꯇꯣꯡꯗꯦ ꯈꯣꯡ ꯅꯥꯗ꯭ꯔꯣ ꯑꯍꯜ ꯅꯨꯄꯥꯗꯣ ꯃꯈꯣꯡꯗ ꯐꯠ ꯌꯦꯡꯊꯩ ꯊꯩꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯈꯣꯡ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯕꯣꯇꯜ ꯑꯗꯨ ꯏꯁꯤꯡ ꯀꯟꯗꯨꯅ ꯊꯛꯀꯦ ꯇꯧꯔꯤ ꯊꯩꯕꯤ ꯃꯁꯥꯅ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯀꯔꯤꯁꯨ ꯂꯩꯇ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯁꯤꯗꯤ ꯏꯁꯤꯡ ꯐꯠꯇꯕꯅꯤ ꯄꯨꯄꯨ ꯏꯁꯤꯡ ꯑꯐꯕ ꯑꯣꯏꯅ ꯊꯛꯑꯁꯦ ꯑꯩ ꯄꯨꯔꯛꯀꯦꯕ ꯇꯨ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒꯀꯣ ꯑꯁꯤꯒꯤ ꯎ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯑꯃ ꯍꯧꯔꯤꯁꯦ ꯑꯁꯤꯗ ꯄꯨꯄꯨ ꯐꯝꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯏꯁꯤꯡ ꯄꯨꯔꯛꯀꯦꯕ ꯀꯣ ꯑꯍꯜꯗꯨ ꯋꯥꯗꯤ ꯉꯥꯡꯗ ꯊꯩꯕꯤꯗ ꯌꯦꯡꯅ ꯊꯩꯕꯤꯅ ꯑꯍꯜꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯍꯜꯂꯤ ꯁꯤꯗꯒꯤ ꯆꯠꯂꯝꯕ ꯌꯥꯗꯦꯀꯣ ꯑꯩ ꯊꯨꯅ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯆꯠꯂꯝꯒꯅꯨꯀꯣ ꯄꯨꯄꯨ ꯑꯍꯜꯗꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯤ ꯊꯩꯕꯤ ꯑꯃꯨꯛꯇꯪ ꯑꯍꯜꯗꯨꯗ ꯌꯦꯡꯂꯝꯂꯒ ꯅꯨꯡꯁꯤꯠꯀꯤ ꯃꯪ ꯊꯥꯅ ꯌꯥꯡꯅ ꯆꯦꯟꯈꯤ ꯑꯗꯨꯗꯤ ꯏꯅꯦ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯣ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯌꯧꯕꯤꯔꯛꯑꯣ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯖꯔꯒꯦ ꯅꯨꯄꯥꯗꯨ ꯍꯧꯒꯠꯄꯒ ꯃꯦꯝꯇꯣꯟ ꯍꯣꯏꯁꯨ ꯄꯨꯟꯅ ꯍꯧꯒꯠꯂꯤ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯒꯦ ꯇꯧꯕꯒ ꯊꯩꯕꯤꯗꯨ ꯌꯥꯝ ꯐꯤꯡꯅ ꯆꯤꯟꯁꯤꯜꯂꯛꯄꯗꯨꯗ ꯁꯥꯌꯣꯟ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯃꯁꯨ ꯊꯩꯕꯤꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯇꯧꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯄꯥꯈꯠꯅ ꯍꯪꯂꯛꯂꯤ ꯂꯦꯝꯕꯤꯅ ꯕꯤꯖꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦꯍꯦ ꯑꯗꯨ ꯀꯟꯅ ꯆꯠꯂꯛꯏꯗꯨꯕꯣ ꯈꯨꯝꯂꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯥ ꯌꯦꯡꯂꯝꯕ ꯅꯠꯇꯦ ꯆꯨꯝꯗ꯭ꯔꯤꯡ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯕꯣꯇꯜ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯏꯁꯤꯡ ꯍꯥꯟꯅꯕ ꯍꯣꯠꯅꯩ ꯃꯦꯝꯇꯣꯟꯁꯨ ꯍꯣꯕꯦ ꯆꯪꯂꯛꯂꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ ꯊꯩꯕꯤ ꯈꯨꯝꯗꯦ ꯃꯦꯝꯇꯣꯟꯅ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯕꯅꯤꯅꯦ ꯕꯤꯖꯥ ꯇꯤꯅꯥꯁꯨ ꯊꯩꯕꯤꯅ ꯁꯨꯕ ꯂꯣꯏꯔꯝꯗꯕ ꯐꯤꯁꯤꯡꯗꯣ ꯃꯥꯅ ꯁꯨꯕꯅꯤ ꯐꯤ ꯐꯧꯗꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ
ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯕꯒ ꯃꯥꯁꯨ ꯉꯥꯡꯅꯤꯡꯂꯤ꯫ ꯉꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯔꯨꯔꯦ? ꯀꯅꯥꯗ ꯁꯤꯕ ꯌꯥꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯃꯒꯦ? ꯇꯥꯗꯦ ꯅꯥꯖꯨꯡꯗꯦ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯁꯤꯈꯛꯅꯤ꯫ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯃꯣꯝꯄꯥꯛ ꯃꯈꯥꯗꯨ ꯀꯥꯡꯈꯠꯇꯨꯅ ꯅꯥꯆꯣꯝ ꯌꯣꯟꯕꯒꯤ ꯄꯩꯁꯥ 10 ꯆꯠꯄꯤ ꯈꯔ ꯂꯩꯔꯤꯕꯗꯨꯗꯒꯤ 3-4 ꯐꯠ ꯄꯩꯁꯤꯜꯂꯤ꯫ ꯍꯣꯏꯃꯥꯏ ꯍꯩꯔꯝꯗ ꯑꯃꯨꯛ ꯌꯥꯡꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤ꯫ ꯕꯦꯝꯃ ꯆꯠꯂꯣ, ꯅꯪ ꯑꯝꯇ ꯇꯥꯟꯅꯧꯇꯨ ꯆꯠꯂꯣ꯫ ꯀꯔꯤꯅꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯁꯨꯛ ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯈ꯭ꯔꯤꯁꯦ ꯏꯃꯥ ꯃꯤꯠꯄꯥꯏꯀꯣ꯫ ꯃꯊꯣꯡ ꯍꯨꯛꯇꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯃꯗꯤꯅꯦ ꯁꯣꯏꯗꯅ ꯇꯧꯔꯝꯂꯅꯤ꯫ ꯇꯤꯅꯥꯁꯨ ꯃꯔꯩ ꯇꯧꯔꯨꯗ꯭ꯔꯤ꯫ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗꯨꯗ ꯇꯥꯟꯅꯈ꯭ꯔꯦ꯫ ꯃꯦꯝꯇꯣꯟꯅ ꯊꯣꯔꯛꯄꯗ ꯑꯅꯤꯇꯥꯅ ꯕꯤꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯆꯦ? ꯈꯪꯗꯦꯀꯣ, ꯀꯩꯝꯇ ꯍꯦꯛ ꯈꯨꯝꯗꯦ꯫ ꯏꯍꯦ, ꯑꯣꯖꯥ ꯊꯣꯛꯈ꯭ꯔꯕꯣ? ꯑꯩꯗꯤ ꯁꯣꯝꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯉꯥꯡꯂꯤꯉꯩꯗ ꯊꯣꯛꯈꯤꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯨꯅꯣꯇꯥꯅ ꯑꯣꯖꯥꯕꯨꯗꯤ ꯊꯣꯛꯈ꯭ꯔꯤ꯫ ꯈꯪꯗꯦꯗ ꯏꯅꯥꯎꯁꯥ, ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯂꯨꯗꯧꯔꯤꯅꯦ꯫ ꯃꯥꯒꯤ ꯈꯟꯕꯗ ꯏꯆꯦꯁꯦ ꯁꯤꯔꯁꯨ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯗꯧꯔꯤ꯫ ꯁꯨꯅꯣꯇꯥꯅ ꯏꯆꯦ ꯑꯉꯥꯡ ꯑꯣꯏꯖ ꯇꯧꯔꯤꯅꯤ꯫ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯃꯉꯥꯎ ꯊꯤꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯃꯥꯒꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ꯫ ꯈꯔ ꯆꯥꯎꯔꯛꯂꯒ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨ ꯇꯥꯎꯁꯨ ꯌꯥꯗ꯭ꯔꯒꯨꯝ ꯃꯁꯥꯅꯅꯦ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯗꯧꯅꯤ꯫ ꯃꯈꯣꯏꯅ ꯀꯦꯛ 10 ꯄꯤꯕꯗꯣ 2 ꯄꯥꯏꯔꯤ꯫ ꯕꯤꯁꯀꯤꯠ 10 ꯄꯤꯕ ꯑꯃꯒ ꯍꯣꯕꯤ ꯍꯣꯕꯤ ꯆꯦꯜꯂꯛꯂꯤ꯫ ꯑꯍꯜ ꯑꯗꯨ ꯃꯆꯤ ꯂꯦꯡꯗ ꯐꯝꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯂꯤ꯫ ꯋꯥꯕꯅ ꯁꯤꯔꯦ꯫ ꯑꯩꯗꯤ ꯄꯨꯄꯨ ꯆꯠꯂꯝꯃꯗ꯭ꯔꯥ ꯄꯥꯈꯠꯄꯒꯤꯅꯦ ꯀꯟ ꯆꯦꯜꯂꯛꯏꯅꯤ ꯇꯨ꯫ ꯁꯤ ꯆꯥꯎ, ꯑꯗꯨꯒ ꯏꯁꯤꯡꯁꯤꯁꯨ ꯄꯨꯄꯨꯒꯤꯅꯦ꯫ ꯑꯍꯜꯗꯨ ꯗꯥꯞ ꯂꯧꯔꯒ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯈꯨꯠ 2 ꯆꯪꯗꯨꯅ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯏ꯫ ꯊꯣꯏꯕꯤ ꯑꯍꯜ ꯑꯗꯨꯅ ꯆꯥꯔꯤꯕꯗꯨ ꯎꯔꯒ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯇꯞꯅ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯀꯞꯄ ꯍꯩꯕ꯭ꯔꯥ, ꯊꯃꯣꯏ ꯁꯣꯛꯄ ꯍꯩꯕ꯭ꯔꯥ, ꯃꯉꯥꯎ ꯊꯤꯕꯤꯗꯣ꯫ ꯏꯆꯝ ꯆꯝꯅ ꯑꯗꯨꯛ ꯂꯩꯖꯕꯤꯗꯣ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯆꯥꯎꯔꯝꯒꯅꯤ ꯊꯥꯖꯔꯨꯗꯦ꯫ ꯏꯆꯝ ꯆꯝꯕ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯅꯥꯊꯩꯗꯨꯅ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕꯤ ꯊꯃꯣꯏ ꯆꯥꯎꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯣꯏꯈ꯭ꯔꯦ꯫ ꯊꯣꯠꯂꯕꯤ ꯊꯃꯣꯏꯗꯨꯗ ꯃꯤꯅꯨꯡꯁꯤꯒꯤ ꯆꯦꯜ ꯑꯃ ꯊꯣꯔꯛꯂꯤ꯫ ꯃꯉꯥꯎ ꯊꯤꯕꯤ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯃꯥꯒꯤ ꯂꯩꯖꯕ ꯈꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯕꯥ ꯇꯧꯔꯤ꯫ ꯈꯖꯥꯏꯊꯛꯇ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯞ ꯇꯥꯔꯛꯂꯤ꯫ ꯑꯍꯜ ꯑꯗꯨ ꯆꯥꯅ ꯊꯣꯏꯕꯤꯗ ꯑꯃꯨꯛ 2ꯔꯛ ꯐꯠ ꯌꯦꯡꯂꯝꯂꯒ ꯃꯤꯅ ꯐꯥꯈꯤꯅꯤ ꯇꯥꯜꯂꯛꯄꯒꯨꯝ ꯋꯥꯈꯜꯗꯨ ꯆꯣꯏꯔꯕ ꯃꯤꯒꯤ ꯍꯧꯅꯕꯤ ꯊꯣꯛ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯑꯗꯨꯃꯛ ꯀꯞꯅ ꯌꯦꯡꯍꯧꯔꯤ꯫ ꯇꯤꯅꯥꯁꯨ ꯂꯥꯞꯇꯛ ꯃꯅꯥꯎꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯅꯨꯡꯁꯤꯅ꯫ ꯂꯝꯍꯦꯟꯕꯤ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯆꯩꯕꯅꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯆꯥꯎꯔꯝꯒꯅꯤ, ꯑꯋꯥꯕ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯅꯣꯛꯐꯦꯠ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯇꯤꯅꯥꯗꯣ꯫ ꯁꯥꯌꯣꯟꯁꯨ ꯒꯥꯔꯤꯗꯨ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯤ ꯃꯥꯁꯨ꯫ ꯃꯥꯏꯊꯣꯡꯗ ꯏꯪꯖ ꯂꯦꯝꯖꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯑꯣꯐꯤꯁ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯇꯞꯂꯤ ꯂꯥꯛꯂꯤ꯫ ꯃꯌꯨꯝ ꯃꯄꯥ ꯌꯧꯔꯝꯗꯥꯏ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯈꯪꯈꯥꯝ ꯈꯥꯝꯖꯤꯜꯂꯛꯂꯤ꯫ ꯏꯈꯪ ꯈꯪꯅ ꯐꯠ ꯌꯦꯡꯈꯠꯂꯛꯂꯤ꯫ ꯑꯦꯂꯤꯅꯥ ꯌꯥꯝꯅ ꯀꯥꯛꯅ ꯒꯥꯔꯤ ꯃꯆꯥꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯡꯅꯈꯤꯒꯦꯅ ꯈꯜꯂꯤꯒꯦ? ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ ꯀꯩꯕ? ꯑꯦꯂꯤꯅꯥ ꯃꯃꯤꯠ ꯈꯥꯅ ꯑꯉꯥꯡ, ꯅꯉꯛ ꯌꯥꯝ ꯍꯥꯏꯒꯠꯀꯅꯨꯀꯣ꯫ ꯅꯪ ꯑꯉꯥꯡ ꯑꯗꯨ ꯀꯌꯥꯝꯅ ꯑꯣꯏꯔꯤ? ꯅꯄꯨꯟꯁꯤꯗ ꯇꯦꯟꯕ ꯄꯥꯝꯕ꯭ꯔꯥ ꯅꯪ? ꯀꯩ ꯃꯇꯥꯡꯅꯣ? ꯀꯩ ꯋꯥꯔꯤꯅꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯃꯔꯤ ꯃꯈꯣꯡ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯉꯥꯡꯂꯝꯕ ꯋꯥꯗꯣ ꯆꯞ ꯂꯦꯞꯂꯒ ꯃꯊꯟꯇ ꯑꯃꯨꯛ ꯈꯟꯖꯩ꯫ ꯑꯣ, ꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯒꯨꯝꯕꯅꯤꯅꯦ꯫ ꯀꯥꯎꯏꯅꯦ꯫ ꯑꯩꯅ ꯁꯋꯥꯏ ꯀꯩꯒ ꯇꯧꯔꯤꯁꯤꯗꯤ ꯂꯣꯏ ꯂꯥꯜꯂꯅꯤꯗ꯫ ꯍꯦ, ꯅꯊꯟꯇ ꯃꯔꯨꯝꯒ ꯁꯣꯜꯂꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ? ꯆꯤꯆꯦ, ꯑꯩ ꯀꯩꯝ ꯇꯧꯗꯦꯕꯀꯣ꯫ ꯁꯥꯎꯔꯅꯨ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯁꯥꯎꯔꯅꯨꯀꯣ꯫ ꯒꯥꯔꯤꯁꯦ ꯇꯞꯅ ꯊꯧ꯫ ꯑꯃꯨꯛ ꯇꯨꯁꯤꯜꯂꯛꯁꯤꯅꯤꯀꯣ꯫ ꯑꯩ ꯑꯣꯟꯅꯕꯗꯣ ꯅꯥꯕꯅꯦꯕ꯫ ꯃꯄꯥꯟꯗ ꯌꯥꯝ ꯊꯣꯛꯀꯅꯨ꯫ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯁꯥ ꯀꯩ ꯃꯌꯥꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨ ꯀꯤꯖꯗ꯭ꯔꯣ? ꯑꯗꯨꯅꯀꯣ ꯏꯃꯨꯡꯗ ꯂꯩꯌꯣꯕ ꯀꯣ꯫ ꯑꯦꯂꯤꯅꯥꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯃꯥꯅ ꯍꯥꯏꯕꯅ ꯑꯃ, ꯊꯣꯏꯕꯤꯅ ꯈꯨꯝꯗꯣꯔꯛꯄ ꯄꯥꯎꯈꯨꯝꯗꯨꯅ ꯑꯃ꯫ ꯃꯥꯕꯨ ꯍꯦꯟꯅ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯊꯣꯏ ꯃꯆꯥꯗꯣ ꯂꯧꯊꯣꯛꯄꯤꯌꯣ꯫ ꯑꯉꯥꯡ ꯉꯥꯈꯥ ꯅꯪꯅ ꯅꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯤꯅꯦ ꯍꯥ? ꯐꯩ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯗꯤ ꯅꯪ ꯅꯨꯃꯤꯠ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯣ꯫ ꯁꯤꯡꯅꯗꯦꯕ, ꯑꯩ ꯀꯩꯝ ꯍꯥꯏꯗꯦꯕ꯫ ꯁꯥꯎꯔꯅꯕꯀꯣ, ꯇꯤꯟꯅꯁꯦꯕ ꯏꯕꯥꯅꯤ꯫ ꯁꯥꯎꯅꯗꯣꯏ ꯁꯔꯨꯛ ꯏꯇꯥ ꯁꯥꯟꯅꯁꯦ꯫ ꯆꯍꯤ ꯃꯥꯟꯅꯗ꯭ꯔꯁꯨ ꯏꯇꯥ ꯁꯥꯟꯅꯕ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯑꯦꯂꯤꯅꯥ ꯊꯣꯏꯕꯤꯕꯨ ꯃꯈꯧꯔꯤ ꯃꯤꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯤ꯫ ꯈꯨꯗꯣꯝ ꯃꯤꯠ ꯊꯤꯜꯂꯒ ꯊꯣꯏꯕꯤꯒꯤ ꯃꯃꯤꯠ ꯅꯛꯅ ꯑꯔꯅꯥꯞꯀ ꯑꯩꯒꯒꯤ ꯃꯔꯤꯗ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ
ꯑꯩ ꯌꯦꯠꯄ ꯃꯈꯥ ꯇꯥꯅ ꯍꯦꯛ ꯄꯤꯔꯛꯂꯕ ꯅꯪ ꯃꯤꯀꯨꯞꯇꯨꯗ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ꯫ ꯊꯣꯏꯕꯤꯗꯨ ꯅꯣꯛꯂꯗꯨꯅ ꯑꯩꯃ ꯀꯅꯥꯅ ꯃꯔꯤꯗ ꯌꯦꯠꯅꯤꯒ ꯍꯥꯏꯔꯛꯑꯒꯦ? ꯑꯁ ꯆꯤꯆꯤꯗ ꯌꯦꯠꯍꯜꯂꯣꯏꯕ ꯑꯩꯈꯣꯏ ꯈꯨꯟ ꯃꯆꯥ ꯀꯅꯥꯝꯇꯅꯅꯦ ꯆꯤꯆꯤ ꯁꯥꯎꯅꯕꯅꯦ ꯊꯕꯛ ꯑꯝꯇ ꯇꯧꯍꯜꯂꯣꯏ꯫ ꯁꯤꯅꯥꯏ ꯊꯣꯏꯕꯤ ꯂꯩꯔꯤꯁꯤꯗꯤ ꯁꯤꯁꯦ ꯆꯪꯉꯣꯀꯣ꯫ ꯑꯦꯂꯤꯅꯥ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯑꯗꯨ ꯃꯌꯥ ꯆꯤꯛꯇꯨꯅ ꯊꯥꯡꯒꯠꯂꯛꯂꯤ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯂꯤ ꯑꯦꯂꯤꯅꯥꯒꯤ ꯁꯞꯇ꯭ꯔꯗꯨꯗ꯫ ꯊꯥꯡꯒꯠꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯨꯡꯗꯒꯤ ꯇꯥꯞ ꯐꯥꯏ꯫ ꯊꯣꯏꯕꯤ ꯑꯦꯂꯤꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯇꯨꯡꯗꯒꯤ ꯅꯨꯄꯥꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ꯫ ꯑꯦꯂꯤꯅꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯁꯥꯎꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯑꯔꯅꯥꯞ ꯃꯃꯤꯠ ꯈꯥꯅ ꯑꯦꯂꯤꯅꯥꯗ ꯌꯦꯡꯂꯛꯂꯤ꯫ ꯌꯥꯝꯅ ꯀꯟꯕ ꯅꯠꯇꯕ ꯇꯞꯂꯞ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯃꯥꯡꯊꯥꯎ ꯀꯣꯟꯅ ꯂꯥꯛꯀꯦ꯫ ꯑꯔꯅꯥꯞ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞꯅ ꯃꯥꯡꯊꯥꯎ꯫ ꯏꯌꯥꯝꯕ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯏꯌꯥꯝꯕꯨꯡꯅ ꯃꯁꯤꯒꯤ ꯉꯥꯈꯥꯁꯤꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯂꯦꯞꯄꯤꯗꯨꯅ ꯀꯔꯤꯒꯤ? ꯉꯁꯤꯗꯤꯅꯦ ꯏꯃꯥꯁꯤ ꯄꯥꯎꯍꯣꯏꯗꯅꯦ ꯋꯥ ꯂꯣꯏꯅ ꯍꯥꯏꯅꯦ ꯑꯩꯁꯤꯅꯤ꯫ ꯑꯔꯅꯥꯞ ꯃꯌꯥ ꯆꯤꯛꯂꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯍꯥꯏꯕꯅꯤ? ꯑꯦꯂꯤꯅꯥ ꯀꯞꯅ ꯉꯥꯡꯂꯛꯂꯤ꯫ ꯀꯤꯁꯨ ꯀꯤꯔꯛꯂꯤ ꯑꯔꯅꯥꯞꯀꯤ ꯃꯆꯤꯡ ꯃꯥ ꯈꯪꯕꯅ꯫ ꯏꯌꯥꯝꯕꯨꯡꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯈꯥꯝꯂꯒ ꯅꯨꯄꯤꯁꯤꯅ ꯍꯅꯨꯕ ꯑꯃꯗ ꯑꯆꯥꯄꯣꯠꯀ ꯄꯤꯕꯗꯣ ꯌꯦꯡꯂꯤꯗꯣ ꯑꯩ ꯎꯔꯣꯏꯅ ꯈꯟꯕ꯭ꯔꯣ ꯍꯥ? ꯏꯌꯥꯝꯕꯨꯡꯅ ꯁꯤꯒꯤ ꯀꯛꯏ ꯆꯨꯕꯤ ꯈꯨꯡꯒꯪ ꯅꯨꯄꯤꯁꯤꯗ ꯑꯁ! ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ ꯑꯦꯂꯤꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯨꯁꯥꯎꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯦꯟꯈꯤ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯀꯨꯞꯇ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ꯫ ꯈꯨꯡꯉꯥꯎ ꯃꯈꯜ ꯌꯥꯝꯃꯤꯅꯦ꯫ ꯑꯁ ꯑꯁꯤꯅ ꯑꯃꯨꯛ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯁꯤꯗ ꯉꯥꯎꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯑꯁ ꯋꯥꯔꯤꯁꯦ ꯃꯦꯟ ꯏꯇꯥ ꯇꯥꯗꯦꯗ ꯃꯣꯏꯒꯤꯁꯦ꯫ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥꯗ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤꯅ ꯉꯥꯎꯕ ꯌꯥꯏꯍꯦ ꯌꯥꯏꯅꯦ ꯆꯥꯅꯩꯗꯀꯣ꯫ ꯑꯦꯍꯦ ꯂꯥꯛ ꯏꯕꯨꯡꯉꯣ ꯅꯪ ꯌꯥꯏꯀꯣ ꯍꯩꯃꯟ ꯁꯤꯡꯃꯟꯈ꯭ꯔꯦ꯫ ꯑꯩꯅ ꯂꯥꯏꯛ ꯇꯧꯋꯦ ꯍꯥꯏꯁꯤꯅꯦ ꯅꯪ